ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯕꯤꯅꯥ ꯃꯣꯏꯔꯥꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯅꯨ ꯈꯨꯜꯒꯤ ꯂꯝꯕꯤ ꯃꯄꯥꯜꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯗꯨꯗ ꯉꯥ ꯐꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞ ꯑꯗꯨꯗ ꯃꯀꯣꯛꯇ ꯀꯣꯛꯁꯦꯠ ꯑꯃ ꯌꯦꯠꯂꯦ ꯍꯥꯏꯔꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯉꯥ ꯍꯥꯞꯅꯕ ꯇꯨꯡꯒꯣꯜ ꯑꯃ ꯀꯤꯔꯗꯨꯅ ꯏꯁꯤꯡ ꯁꯤꯠꯇꯨꯅ ꯉꯥ ꯐꯥꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁ ꯄꯨꯈ꯭ꯔꯤꯅꯦꯅ ꯂꯩꯄꯜꯁꯤꯁꯨ ꯅꯥꯄꯤ ꯉꯥꯛꯇ, ꯁꯤ ꯅꯥꯄꯤ ꯃꯔꯛꯁꯤꯗ ꯁꯣꯏꯗꯅ ꯃꯩꯇꯩ ꯉꯥ ꯂꯩꯔꯝꯒꯅꯤ ꯑꯩ ꯈꯪꯉꯦꯕ꯫ ꯏꯁꯤꯡꯁꯤꯁꯨ ꯈꯔꯒ ꯀꯪꯊꯔꯛꯄꯒ ꯅꯨꯡꯁꯥꯁꯦ ꯅꯦꯝꯊꯔꯗꯤ ꯃꯤ ꯊꯣꯛꯅꯔꯛꯑꯅꯤ ꯇꯧꯕꯅꯦꯕ꯫ ꯃꯤ ꯊꯣꯛꯅꯔꯛꯇ꯭ꯔꯤꯉꯩꯁꯤꯗ ꯑꯃꯨꯛꯇ ꯂꯣꯏꯅ ꯐꯥꯎꯒꯦ ꯇꯧꯕꯅꯤ꯫ ꯑꯁ ꯅꯥꯄꯤꯁꯤꯡꯁꯦ ꯊꯣꯛꯅ ꯌꯥꯝꯃꯟꯈ꯭ꯔꯦꯗ, ꯁꯤꯗꯤ ꯈꯨꯠꯅ ꯍꯦꯛꯇ ꯈꯣꯏꯗꯠꯂꯒ ꯂꯪꯊꯣꯛꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯅꯨ ꯅꯥꯄꯤ ꯐꯣꯏꯗꯨꯅ ꯂꯝꯕꯤꯔꯣꯝꯗ ꯂꯪꯈꯠꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯃ ꯂꯥꯛꯄꯗ ꯃꯥꯒꯤ ꯐꯨꯔꯤꯠ ꯑꯗꯨꯗ ꯅꯥꯄꯤꯗꯨ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯣꯏ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ? ꯃꯁꯤ ꯂꯝꯕꯤꯅꯤ ꯈꯪꯗꯕ꯭ꯔꯣ? ꯀꯔꯤꯅꯣ ꯉꯥꯎꯔꯕ ꯂꯝꯕꯤꯁꯤꯗ? ꯁꯤꯗꯩꯁꯤ ꯅꯥꯄꯤ ꯐꯣꯏꯔꯒ ꯍꯨꯟꯗꯣꯛꯏꯁꯤꯕꯨ ꯅꯠꯇꯦ, ꯅꯪꯕꯨ ꯅꯀꯣꯛꯇꯣ ꯆꯥꯛꯑꯕ? ꯅꯪ ꯌꯥꯝ ꯊꯨꯅ ꯀꯥꯈꯠꯂꯨ, ꯌꯥꯝ ꯊꯨꯅ ꯀꯥꯈꯠꯂꯛꯑꯣ, ꯑꯩꯒꯤ ꯐꯨꯔꯤꯠꯁꯦ ꯌꯥꯝ ꯊꯨꯅ ꯆꯤꯡꯉꯨ ꯂꯥꯎꯅ꯫ ꯆꯅꯨ ꯄꯨꯈ꯭ꯔꯤꯗ ꯉꯥ ꯐꯥꯔꯝꯕꯗꯒꯤ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯍꯣꯏ ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯐꯥꯒꯤꯔꯣ? ꯅꯪ ꯀꯅꯥꯅ ꯂꯝꯕꯤꯗꯨꯗ ꯆꯠꯂꯨ ꯍꯥꯏꯒꯦ? ꯑꯩꯅ ꯇꯧꯔꯤꯁꯦ ꯋꯥꯈ꯭ꯔꯖꯥꯠꯅꯤ ꯈꯪꯉꯕ? ꯅꯊꯧꯗꯤ ꯏꯔꯩ ꯂꯩꯇꯅ ꯃꯥꯅ ꯀꯩ ꯂꯝꯕꯤꯗ ꯂꯥꯛꯁꯤꯜꯂꯒ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯃꯁꯦ, ꯃꯥꯅ ꯁꯣꯏꯔꯒ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯗꯅ꯫ ꯍꯩ ꯅꯨꯄꯤ ꯅꯪ ꯌꯥꯝ ꯊꯨꯅ ꯀꯥꯈꯠꯂꯨ, ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯁꯥꯎꯔꯛꯀꯅꯤ꯫ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯔꯒ ꯅꯪ ꯂꯩꯀꯥꯏꯒꯤ ꯈꯣꯟꯊꯤ ꯆꯥꯍꯜꯂꯨꯔꯣ? ꯍꯟꯗꯛꯇꯤ ꯆꯅꯨꯗꯣ ꯉꯥ ꯐꯥꯔꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯒ ꯄꯨꯈ꯭ꯔꯤꯗꯨꯗꯒꯤ ꯀꯥꯈꯠꯂꯛꯂꯒ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯌꯥꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯅꯪꯒꯤꯁꯦ ꯈꯠꯅꯕ ꯍꯧꯔꯤꯔꯣ? ꯑꯩꯅ ꯁꯤꯗ ꯉꯥ ꯐꯥꯅꯤꯡꯗꯅ ꯐꯥꯔꯤꯕꯅꯤ꯫ ꯅꯥꯄꯤꯗꯣ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯩꯗꯤ ꯃꯊꯛꯇ ꯂꯪꯈꯠꯆꯔꯛꯄꯅꯤ, ꯑꯗꯨꯒ ꯁꯣꯝꯅ ꯂꯥꯛꯄꯗ ꯑꯩꯅ ꯇꯧꯔꯤꯕꯗꯣ ꯎꯍꯧꯗꯕꯒꯤꯅꯤ꯫ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯅꯪꯒꯤ ꯐꯨꯔꯤꯠꯇꯣ ꯑꯩꯅ ꯁꯤꯡꯐꯝꯁꯨ ꯊꯣꯛꯇꯦ, ꯅꯁꯥꯅꯈꯩ ꯁꯣꯏꯖꯔꯒ꯫ ꯌꯦꯡꯉꯨꯅꯦ ꯃꯁꯦ, ꯃꯥꯅꯒ ꯁꯨꯝꯕꯒ ꯆꯥꯔꯗꯨꯅ꯫ ꯍꯩ ꯅꯪ ꯉꯁꯤ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯔꯒ ꯂꯩꯀꯥꯏ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯐꯥꯗꯣꯛꯄꯒꯤ ꯈꯣꯡꯒꯩꯅꯧꯔꯥ? ꯑꯗꯨꯒ ꯑꯩꯒꯤ ꯐꯨꯔꯤꯠꯁꯤꯁꯨ ꯁꯤꯡꯉꯣꯏ ꯀꯥꯏꯅ ꯀꯌꯥꯗ ꯇꯧ ꯉꯝꯂꯤꯕ ꯅꯨꯄꯤꯅꯣ ꯁꯤꯕꯨ? ꯅꯪꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯑꯩꯒꯤ ꯃꯃꯜ ꯌꯥꯝꯈ꯭ꯔꯕ ꯐꯨꯔꯤꯠꯁꯦ ꯃꯃꯜ ꯀꯌా ꯄꯤ ꯈꯪꯕ꯭ꯔꯥ? ꯑꯗꯨꯒ ꯑꯩꯅ ꯆꯠꯇꯧꯔꯤꯕꯁꯦ ꯅꯨꯄꯤ ꯎꯅꯕ ꯈꯪꯉꯕ? ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯅꯪꯗꯧꯅ ꯆꯃꯣꯠ ꯇꯧꯕ ꯅꯨꯄꯤ ꯅꯠꯇꯦꯅ ꯈꯪꯉꯕ? ꯍꯥꯏꯌꯣ, ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ? ꯑꯣ ꯅꯨꯄꯤ ꯎꯅꯕ ꯆꯠꯄꯅꯦꯕ꯫ ꯐꯖꯔꯦ ꯀꯩꯅꯣ, ꯑꯗꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯅꯥꯄꯤꯗꯨꯒ ꯄꯛꯂꯒ ꯔꯥꯁꯤ ꯑꯗꯨꯝ ꯂꯩꯔꯦ, ꯑꯗꯨꯅ ꯑꯩꯒꯨꯝꯕ ꯆꯃꯣꯠꯅꯕꯤ ꯅꯠꯇꯦ ꯀꯥꯏꯅ꯫ ꯑꯗꯨ ꯑꯣꯏꯗꯤ ꯑꯃꯨꯛꯀ ꯑꯗꯨꯝ ꯇꯩꯁꯤꯟꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯅꯨ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯛꯂꯤꯕ ꯂꯩꯈꯣꯝ ꯑꯗꯨ ꯌꯥꯏꯒꯤ ꯃꯊꯕꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯨꯗ ꯇꯩꯁꯤꯜꯂꯤ꯫ ꯃꯗꯨ ꯎꯕꯗ ꯌꯥꯏ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯦ? ꯅꯪꯒꯤꯁꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ? ꯅꯨꯄꯤꯁꯨ ꯐꯨꯍꯩꯗꯦ ꯍꯥꯏꯕ ꯂꯩꯇꯕꯅꯤ ꯈꯪꯉꯕ? ꯉꯁꯤ ꯑꯩꯅ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯔꯒ ꯅꯪ ꯇꯞ ꯇꯥꯅ ꯐꯨꯍꯜꯂꯣ ꯍꯥꯏꯕ꯭ꯔꯣ? ꯌꯥꯝ ꯊꯨꯅ ꯑꯩꯒꯤ ꯐꯨꯔꯤꯠꯁꯦ ꯁꯤꯒꯤ ꯃꯃꯜ ꯍꯟꯖꯤꯜꯂꯨ꯫ ꯍꯥꯏꯌꯣ, ꯑꯗꯨꯛ ꯌꯥꯝꯅ ꯁꯦꯜ ꯄꯥꯏꯕ ꯁꯥꯕ ꯅꯪꯅ ꯐꯨꯔꯤꯠ ꯑꯃꯒꯤ ꯃꯃꯜ ꯍꯟꯖꯤꯜꯂꯣ ꯍꯥꯏꯅ ꯍꯥꯏꯗꯨꯕꯨ ꯅꯃꯥꯏꯗꯨ ꯀꯥꯏꯗ꯭ꯔꯣ? ꯅꯪꯕꯨ ꯐꯨꯔꯤꯠ ꯑꯃ ꯃꯥꯡꯕꯕꯨꯀꯌꯥ ꯌꯥꯝꯅ ꯀꯥꯏꯔꯒꯦꯕ? ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯅꯪꯒꯤ ꯃꯤ ꯎꯁꯤꯠꯇꯕꯗꯣ ꯑꯗꯨꯅꯅꯤ ꯈꯪꯉꯕ? ꯍꯌꯦꯡꯈꯩꯗꯤ ꯋꯥ ꯉꯥꯡꯕ ꯁꯛꯄꯗ ꯐꯖꯅ ꯉꯥꯡꯕ ꯇꯝꯃꯨ ꯈꯪꯉꯕ? ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯁ꯭ꯋꯥꯏꯗ, ꯃꯤ ꯉꯥ ꯐꯥꯔꯝꯕ ꯀꯥꯁꯦ ꯕꯤꯠꯀ ꯂꯣꯏ ꯍꯜꯂꯦꯕ꯫ ꯍꯣꯔꯦꯟ ꯑꯣꯏꯅ ꯊꯣꯛꯆꯔꯒꯦ, ꯃꯁꯛꯁꯤꯒ ꯎꯟꯁꯤꯟꯅꯗꯅ ꯂꯩꯕꯗꯒ ꯉꯥꯒ ꯂꯣꯏꯅ ꯂꯣꯠꯂꯝꯃꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯅꯨ ꯊꯋꯥ ꯁꯥꯗꯅ ꯃꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯥꯏ ꯃꯆꯥꯗꯨ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨꯕు ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯗꯨꯅ ꯂꯦꯞꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯆꯅꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯪ ꯅꯨꯄꯤ ꯑꯣꯏꯔꯝꯕꯒꯤ ꯈꯨꯠ ꯊꯥꯕ ꯌꯥꯗꯗꯨꯅ ꯇꯧꯕꯅꯤ, ꯃꯗꯨ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯑꯩ ꯀꯅꯥꯅꯣ ꯈꯪꯒꯗꯕꯅꯤ꯫ ꯅꯪ ꯆꯥꯎꯈꯠꯇꯕꯤꯁꯤꯗꯤ꯫ ꯌꯥꯏ ꯃꯍꯥꯛꯁꯨ ꯊꯕꯛ ꯆꯠꯀꯗꯕꯗꯨ ꯆꯠꯇꯅ ꯌꯨꯝꯗ ꯑꯣꯏꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯃꯥꯅ ꯁꯨꯃꯥꯡꯗꯒꯤ ꯍꯥꯏꯔꯛꯏ꯫ ꯍꯩꯃ ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯦ? ꯅꯐꯤ ꯅꯔꯣꯜꯒꯥꯇꯨ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯏꯇꯩ ꯇꯩꯅ ꯍꯜꯂꯛꯂꯤꯕꯗꯤ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯥꯏꯗ ꯇꯨꯁꯤꯜꯂꯨꯔꯤꯕꯅꯣ ꯍꯥꯏꯕ? ꯏꯁ ꯂꯣꯏꯔꯦꯗꯅ ꯂꯩꯈꯣꯝ ꯃꯌꯥꯝꯁꯤꯗꯤ꯫ ꯌꯥꯏ ꯁꯥꯎꯅ ꯈꯨꯝꯂꯛꯏ꯫ ꯑꯁ ꯑꯝꯇ ꯉꯥꯡꯈꯤꯅꯨ, ꯑꯝꯇ ꯍꯪꯈꯤꯅꯨ ꯁꯤꯕ, ꯈꯣꯏꯗꯧ ꯌꯥꯝ ꯂꯪꯈꯠꯂꯤꯉꯩꯁꯤꯗ꯫ ꯍꯩꯃ ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯍꯥꯏ ꯐꯨꯔꯤꯠꯇꯨ ꯂꯩꯈꯣꯝ ꯉꯥꯛꯇ ꯉꯥꯏꯔꯦ, ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯅꯨ,
Sida mapalda thanamu. Ima suraga kokpar yenge. Nang sidiba. Unthok na sumathong sakidre da ko taurisya. Nakal amaromda Janu nga singadu tunggol dagi haidoklaga. Ngayon bida mamal hunaduna layrami. Ine, si yarabani. Ay ni piyo hariba sildo adu piro. Sida kitaba ngamaray. Ine na horen dum mamal kana yoludurabadubo. Asbema, nongondagi nga lawba sidi siyaga loina mangba tari tawise. Lawroy haibasu yadaba lawge harasu mamal haigattana yolsilakpa. Nang sidi bema se lawda lawro. Horen namidang wairam amuk pharuni. Aduna kaithal dum purage chale ni. Asiya ngang sidi bako. Ay di sil tong bra haibabu mangdana muttana loidorabani ay. Janu nga yoluraga mayumda halagtuna. Pukhrituda makhong makhut adu fazana samthokle hairaga mangolda phamduna sel adu masing thiduna leirami. Janogi mama sanareina macha ubaga changlaktuna phamtharaklammi. Bema nang imana haibado amuktangdi unaruso kaidoge nang ha nasa hana khangna haning tawbani imana nang hausik angang natrabani nangbu sumaina sum nga khra pha migi dagi tharoi khra khun ama masum tawdan leiba yaba matam na te ne ha nangbu amukta wakhal tawne ima isadan yumsida leiribasi sida imase nangna mafam chaba amada leikrabadi nena ama tarani tawbani madu natrabadi imase siba phau ngam loi dawri ne nang ima amu hauraba ekhoi magi wari se hairga na pari puri gi wari pumali rakan aise sum leibase kayam kairage ba ai luongaga sumaina leigi su yaro luongaga ai migi seba tawbudo hairoye ba ai sumaina sum matang khra leiki gi kedawrage ma hai nang si angang natrabani ne nangbu chahi kaya surage ha sumaina angang masa dong na sum leiba yari braba ha nangbu iman haibase amukta yaw kaidawrage nupado nang hayeng leirubada nakut taham laga sadawribani khangabra nungai kraba imungi isana wana leirugadaba nateba Janu saung haide yare ma ai imana haibado yarage jagat wa makhayam taranu aduga ai unabadi chatba ngamoi ko imana yare hairabani na ai dum hongage asiai duna Janu saungni imung de sangkirami haima hokna dung haide da as sidi ahalaman tharu haikrage aduga isana yare ngai sida thuna luhum thokpirage kanadi asiai duna sanareina paukumba piraduna hainaba laknaba silammi nakal amaromdana leima nupi haiba satnabagi thorang pumba loiraduna mapi marol set induna leirammi yai thabak ama satke haiduna mapalda thoklakpani mamana keduna leirambadu ubada haire kaidunu munthokna yam kikreda leima nokphet tawraga haire imau haiba saluge tawbane imana nahan haibado nangonda ado makhoi yungi mamadunane ngasi se hainaba la o haidana pau pire aduda ngasi satlurage dana tawbani imana kainoi mathong marom khangdana imani te silisibu nati aigisu wamda dadana kainoi mi aigisu aina khanjaba nupi leise adudi imana khangsu khangdana ai ngamoi goima ngamoi aisin hai wa makha taganu ima taningdi ai pau loina taragani nangi selurabi nupi luhongdogi ngai leirabi nupi do nangna lumini do idana lumai base kayamdi kuire ha sienri ngai dagi angang pu kangoi ri ngai dagi nangna mabu tanaduna lakpado ima khangoi na khanbro ha nupi duna sukya ya bidaktre magi su khangna zabalai siensu sielure hausi luhongdogi su tawre masida nangna mabu su ngai ri basi bu kari no ba nangbu ma natrabadi nang nupi amata leitrabra haibani hai iman sili basya nang aduda haiba yaroi ko ai wari pumba amuzawdagi loina tarabani oiroi hairibasini imana ko o imana yam haiba satningagana aina pamlibu nupido adu oin heng haiba salu adudi chatloba du doina aidi ma natana kanamta long mangam ima yeng chopsani ko aidi haibi di haisen haima yenguni masya aigi wasi tadana mana thokpa nganglam laga satkreba masi aigi isasya so itana sielubi nupi dugi wakhalda ngauba tare masana yaba yadaba luhong thokpiraga nupi duna them naudana khara tawhallaga mabuk ase olhandrabadi yararo natrabadi isasya nupi duna soidana semjillamani sum ngauduna leireba tawrisi kanade ai nupi haiba satpana phari aina ninglibase ai honglaro aigi isagi wakhalse amukta honghandrabadi yararoi ai asi haiduna leima ahal kharaga tawraga nupi haiba satkirami nupi mayumnasu
ꯊꯨꯅ ꯂꯨꯍꯣꯡꯅꯤꯡꯕ ꯑꯣꯏꯕꯒ ꯍꯣꯡꯕꯗꯨ ꯕꯣꯔ ꯀꯩꯅꯥ ꯑꯅꯤꯃꯛ ꯌꯥꯅꯤꯡꯗ ꯁꯛꯃꯥꯏ ꯈꯪꯅꯕ ꯇꯧꯗꯅ ꯑꯍꯜꯁꯤꯡꯒꯤ ꯊꯧꯁꯤꯜꯅ ꯂꯨꯍꯣꯡꯕꯗ ꯇꯥꯔꯝꯃꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯅꯤ ꯌꯥꯏ ꯌꯨ ꯇꯞ ꯇꯥꯅ ꯉꯥꯎꯔꯗꯨꯅ ꯂꯥꯎꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯋꯥ ꯈꯪꯕꯤ ꯍꯩꯁꯤꯡꯕꯤ ꯂꯩꯃꯅ ꯃꯁꯥꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯩ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤꯅꯣꯏꯃꯤ ꯑꯗꯨꯛ ꯌꯥꯝꯅ ꯊꯛꯆꯤꯜꯂꯛꯂꯤꯕꯁꯤꯕꯣ ꯍꯩ ꯌꯦꯡꯉꯣꯏ ꯅꯨꯄꯤ ꯑꯁꯤꯅ ꯅꯪꯕꯨ ꯑꯁꯨꯝꯅ ꯇꯧꯕꯁꯤ ꯎꯔꯒꯅꯦ ꯅꯨꯡꯉꯥꯏꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕ ꯃꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯝꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯇꯧꯔꯕꯗꯤ ꯃꯤꯒꯤ ꯃꯆꯥꯁꯦ ꯅꯨꯡꯉꯥꯏꯔꯔꯣꯏꯌꯦ ꯃꯤ ꯁꯦ ꯐꯖꯅ ꯂꯦꯞꯄꯨꯁꯦ ꯃꯁꯥꯁꯤꯁꯨ ꯂꯦꯞꯄ ꯐꯥꯎ ꯉꯝꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯏꯕꯨꯡꯉꯣ ꯁꯦ ꯍꯧꯒꯠꯂꯨꯁꯦ ꯐꯖꯅ ꯂꯦꯞꯄꯣꯕ ꯃꯥ ꯅꯆꯥꯒꯤ ꯅꯤꯡꯕ ꯂꯣꯏꯅꯃꯛ ꯀꯥꯏꯔꯤ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯅꯤꯡꯕꯗꯤ ꯂꯣꯏꯅ ꯊꯨꯡꯂꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯄꯦꯜꯂꯕꯗꯤ ꯌꯥꯔꯦ ꯏꯃꯥ ꯅꯤꯡꯕ ꯊꯨꯡꯂꯕꯗꯤ ꯌꯥꯔꯦ ꯑꯩꯒꯤꯗꯤ ꯆꯅꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯂꯩꯃ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯈꯪꯗꯦꯅꯦ ꯏꯕꯦꯝꯃ ꯏꯕꯨꯡꯉꯣꯁꯦ ꯉꯁꯤꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯈꯔ ꯊꯛꯎꯔꯕ ꯃꯥꯜꯂꯤ ꯏꯆꯥꯁꯤ ꯅꯣꯡꯃꯇ ꯌꯨ ꯊꯛꯇꯕꯅꯤ ꯉꯁꯤꯗꯤ ꯏꯆꯥꯁꯦ ꯀꯔꯤꯅꯣ ꯏꯃꯥ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦꯗ ꯆꯅꯨ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯇꯨꯔꯤꯕꯗꯨꯗꯒꯤ ꯆꯤꯡꯈꯠꯂꯒ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯗꯥꯗ ꯁꯦ ꯑꯃꯨꯛꯇ ꯀꯥꯗ ꯆꯪꯁꯤꯁꯦ ꯀꯅꯥ ꯑꯩꯉꯣꯟꯗꯒ ꯄꯥꯏꯔꯛꯇꯦ ꯏꯃꯥ ꯁꯤ ꯀꯅꯥ ꯑꯩꯉꯣꯟꯗ ꯄꯥꯏꯔꯛꯏꯁꯤ ꯀꯅꯥ ꯑꯩꯉꯣꯟꯗ ꯀꯅꯥꯝꯇꯅ ꯄꯥꯏꯕ ꯊꯤꯡꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯅꯪ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯊꯣꯏꯕꯤꯅꯤ ꯑꯩꯒꯤ ꯊꯣꯏꯕꯤ 이붕아 이모 이비에만이 낭보 짱우승 이모가네 까다 쌍미나로 쌍 베마 이붕어 쌍따 삼마가 부실루시 아두가네 오이다 빠다보 왕앙간 나시세 낭기 루홍부 누미니 강이다나 이마부 와 마카얌나 따한가누고 베마 부실로 부실 호이마 ꯑꯩꯈꯣꯏ ꯗꯥꯗꯥ ꯁꯦ ꯆꯪꯉꯁꯤꯁꯦ ꯆꯥꯅꯨꯅ ꯁꯝꯗꯨꯅ ꯌꯨ ꯉꯥꯎꯔꯕ ꯃꯄꯨꯔꯣꯏꯕꯕꯨ ꯏꯃꯨꯡꯗ ꯁꯝꯗꯨꯅ ꯄꯨꯁꯤꯟꯈꯤꯔꯝꯃꯤ ꯏꯃꯧ ꯑꯁꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯦ ꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯁꯤꯕꯨ ꯍꯧꯅꯕ ꯋꯥꯔꯥꯏꯕ ꯉꯁꯤꯗ ꯂꯨꯍꯣꯡꯕꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯃꯥꯅ ꯏꯃꯧ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯕꯨ ꯄꯟꯗꯨꯅ ꯇꯧꯔꯤꯕꯁꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯍꯌꯦꯡ ꯏꯃꯧꯗ ꯐꯖꯅ ꯋꯥ ꯄꯨꯝꯅꯃꯛ ꯃꯦꯟꯕ ꯇꯥꯔꯦ ꯑꯩ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯂꯩꯃ ꯃꯍꯥꯛꯁꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯄꯣꯊꯥꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯅꯨ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯍꯥꯏꯔꯗꯨꯅ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯕ ꯑꯃꯨꯛ ꯆꯪꯂꯛꯏ ꯆꯅꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯌꯥꯏ ꯆꯥꯛꯁꯪꯗ ꯆꯪꯂꯛꯂꯒ ꯏꯁꯤꯡ ꯀꯟꯗꯨꯅ ꯊꯛꯏ ꯃꯇꯧ ꯑꯗꯨ ꯆꯅꯨ ꯋꯥ ꯑꯝꯇ ꯉꯥꯡꯗꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯆꯥꯛꯇꯣ ꯑꯩꯒꯤ ꯍꯥꯞꯀꯅꯨ ꯑꯩ ꯌꯨꯝꯁꯤ ꯆꯥꯛ ꯆꯥꯔꯣꯏ ꯑꯗꯨꯁꯨ ꯅꯪꯅ ꯊꯣꯡꯕ ꯆꯥꯛ ꯑꯩꯅ ꯆꯥꯒꯗꯕ ꯅꯠꯇꯦ ꯆꯅꯨ ꯃꯅꯦꯝ ꯂꯩꯕ ꯎꯗꯕꯗꯨꯗ ꯃꯥꯁꯨ ꯈꯨꯝꯂꯛꯏ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯇꯥꯗꯒꯤ ꯆꯥꯛ ꯍꯥꯞꯇꯣꯏꯕ ꯑꯩꯅ ꯊꯣꯡꯂꯤꯕꯁꯤꯗꯤ ꯏꯃꯥ ꯀꯩꯒꯒꯤꯅꯤ ꯃꯤ ꯑꯇꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯩ ꯊꯣꯡꯕ ꯉꯝꯃꯣꯏ ꯊꯣꯡꯁꯨ ꯊꯣꯡꯉꯣꯏ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯃꯅ ꯉꯁꯤꯗꯒꯤꯁꯨ ꯋꯥ ꯅꯠꯇꯦ ꯅꯨꯡꯇꯤꯒꯤ ꯄꯨꯟꯁꯤꯒꯤ ꯑꯩ ꯀꯅꯥꯒꯤꯁꯨ ꯆꯥꯛ ꯊꯣꯡꯂꯒ ꯄꯤꯖꯔꯣꯏ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯅꯠꯇꯦ ꯑꯩꯁꯨ ꯏꯃꯥꯒꯤ ꯋꯥ ꯉꯥꯛꯅꯕꯒꯤꯗꯃꯛ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨꯁꯨ ꯅꯪꯅꯤ ꯈꯜꯂꯒ ꯂꯥꯛꯈꯤꯕ ꯅꯠꯇꯦ ꯍꯦ ꯃꯩꯊꯥꯕꯤ ꯅꯪꯕꯨ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯈꯟꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯑꯗꯨꯛ ꯂꯦꯝꯗꯕ ꯑꯗꯨꯛ ꯃꯊꯣꯡ ꯆꯥꯗꯕ ꯅꯪꯕꯨ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯟꯕꯤꯒꯗꯕ ꯅꯠꯇꯦ ꯑꯩꯁꯨ ꯑꯩꯒꯤ ꯃꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯅ ꯂꯨꯍꯣꯡꯈꯤꯕꯅꯤ ꯅꯪꯅꯤ ꯍꯥꯏꯕꯁꯨ ꯑꯩꯗꯤ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯍꯥꯟꯅ ꯈꯪꯂꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩ ꯁꯨꯛꯌꯥ ꯌꯥꯔꯝꯃꯣꯏ ꯆꯅꯨ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯄꯥꯏꯔꯤꯕ ꯈꯥꯕꯩꯗꯨ ꯌꯥꯏꯗ ꯊꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯁꯦ ꯏꯄꯨꯔꯣꯏꯕ ꯑꯣꯏꯅ ꯈꯟꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯉꯔꯥꯡ ꯅꯪꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯗ ꯁꯨꯃꯥꯡ ꯃꯌꯥꯏꯗꯨꯗ ꯐꯝꯂꯝꯕꯗꯒꯤ ꯑꯩꯗꯤ ꯅꯪꯅꯤ ꯍꯥꯏꯕ ꯈꯪꯕꯅꯤ ꯂꯨꯍꯣꯡꯕꯗꯣ ꯀꯥꯏꯍꯜꯂꯒꯦ ꯐꯥꯎꯕ ꯈꯜꯂꯨꯔꯕꯅꯤ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯗꯅ ꯑꯗ ꯑꯩꯒꯤ ꯏꯃꯥꯒꯤ ꯏꯖꯠꯀꯤ ꯈꯜꯂꯒ ꯑꯩ ꯁꯥꯎꯅꯤꯡ ꯊꯣꯛꯄꯤꯔꯛꯄꯅꯤ ꯑꯗꯨꯒ ꯃꯥꯅ ꯅꯨꯃꯤꯗꯥꯡꯗꯒ ꯌꯨꯒ ꯊꯛꯆꯤꯜꯂꯒ ꯑꯐꯥꯎꯒ ꯁꯥꯔꯗꯅ ꯅꯁꯛꯇꯣ ꯑꯩꯅ ꯌꯦꯡꯅꯤꯡꯉꯝꯅꯤꯅ ꯈꯟꯕ꯭ꯔꯕ ꯅꯨꯄꯤ ꯅꯪ ꯋꯥ ꯉꯥꯡꯕꯗꯤ ꯌꯥꯝ ꯍꯦꯜꯂꯤꯅꯦ ꯍꯥ ꯀꯔꯤꯒꯤ ꯂꯨꯍꯣꯡꯕꯗꯣ ꯑꯩꯅꯤ ꯈꯪꯂꯕꯗꯤ ꯊꯣꯛꯂꯛꯏꯒꯦ ꯑꯩꯁꯦ ꯅꯪꯅ ꯌꯥꯝꯅ ꯄꯥꯝꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯇꯧꯔꯤꯗꯣ ꯍꯥꯏꯕꯤꯒꯦ ꯇꯥꯖꯣ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯄ ꯍꯥꯏꯕꯗꯨꯗꯤ ꯄꯨꯟꯁꯤꯒꯤ ꯈꯜꯂꯨꯔꯅꯨ ꯈꯪꯕ꯭ꯔꯥ ꯁꯨꯡꯑꯣꯏ ꯑꯣꯏꯊꯣꯛꯂꯔꯣꯏ ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯋꯥꯁꯦ ꯍꯥꯏꯔꯛꯄꯁꯨ ꯌꯥꯔꯣꯏ ꯈꯪꯕ꯭ꯔꯥ ꯏꯁ ꯀꯌꯥꯗꯅꯤ ꯌꯦꯡꯉꯨꯅꯦ ꯑꯩꯁꯨꯅꯦ ꯏꯃꯥꯒꯤ ꯏꯖꯠꯀꯤ ꯌꯦꯡꯂꯒ ꯌꯨꯝꯁꯤꯗ ꯂꯥꯛꯄꯅꯤ ꯈꯪꯕ꯭ꯔꯥ ꯑꯩꯅꯁꯨ ꯅꯪꯕꯨ ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯕ ꯉꯝꯃꯣꯏ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯗꯣ ꯍꯣꯡꯕ ꯌꯥꯔꯣꯏ ꯑꯩꯁꯨ ꯌꯨꯝꯁꯤꯗ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯛꯀꯅꯤ ꯅꯪ ꯌꯨꯝꯁꯤꯗꯒꯤ ꯆꯠꯀꯦꯁꯨ ꯆꯠꯈꯣ ꯑꯗꯨꯒ ꯏꯃꯥꯗ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯅꯪ ꯅꯁꯥꯅ ꯆꯠꯅꯤꯡꯗꯅ ꯆꯠꯄꯅꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯤ ꯏꯁ ꯀꯔꯤꯒꯤ ꯑꯩꯗꯤ ꯆꯠꯇꯣꯏꯕ ꯍꯥ ꯌꯨꯝꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯣꯏꯔꯕ ꯅꯪꯅ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯛꯀꯦꯔꯥ ꯄꯨꯁꯤꯜꯂꯛꯑꯣꯏꯔꯥ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯌꯨꯝꯁꯤꯒꯤ ꯂꯟ ꯊꯨꯝ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯒꯅꯤ
ꯃꯁꯤꯗ ꯈꯨꯠ ꯁꯤꯟꯖꯤꯜꯂꯛꯄ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯑꯩ ꯃꯤꯌꯥꯝ ꯈꯪꯅ ꯂꯨꯍꯣꯡꯂꯕꯤ ꯅꯨꯄꯤꯅꯤ ꯌꯥꯏ ꯍꯟꯗꯛꯇꯤ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯈꯪ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯏꯅ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯏꯀꯥꯏꯕꯁꯨ ꯈꯔ ꯈꯪ ꯑꯩꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯤꯗ ꯅꯪ ꯑꯩꯉꯣꯟꯗ ꯂꯨꯍꯣꯡꯂꯛꯄ ꯑꯣꯏꯔꯦ ꯇꯧꯅꯤꯅꯦ ꯅꯁꯛꯇꯣ ꯌꯥꯗꯦ ꯇꯧ ꯉꯝꯕꯤꯒꯤ ꯁꯛ ꯑꯃ ꯆꯦꯜꯂꯤ ꯀꯌꯥꯅ ꯅꯪꯅ ꯄꯥꯝꯂꯤꯕ ꯁꯦꯜꯁꯦ ꯑꯩ ꯄꯤꯒꯦ ꯅꯪ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯑꯗꯨꯁꯨ ꯅꯁꯥꯅ ꯈꯪ ꯅꯁꯥꯅ ꯌꯥꯅ ꯆꯠꯈꯤꯒꯗꯕ ꯆꯅꯨ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃꯒ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯆꯠꯇꯣꯏꯕ ꯑꯩꯗꯤ ꯂꯩꯈꯤꯗꯧꯔꯤ ꯑꯗꯨꯒ ꯅꯈꯣꯏ ꯌꯨꯝꯁꯦ ꯂꯣꯏꯅ ꯇꯨꯝꯅ ꯃꯥꯡꯅ ꯇꯥꯛꯅꯕ ꯂꯣꯏꯁꯤꯜꯂꯝꯂꯒ ꯑꯩ ꯆꯠꯈꯤꯒꯅꯤ ꯈꯪꯂꯕ꯭ꯔꯥ ꯅꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯉꯥꯛꯇ ꯑꯣꯏꯒꯅꯤ ꯃꯁꯤꯗ ꯀꯅꯥꯝꯇꯅ ꯈꯨꯠ ꯊꯤꯟꯖꯤꯜꯂꯛꯄꯁꯨ ꯌꯥꯔꯣꯏ ꯅꯪꯗꯤ ꯌꯥꯝ ꯇꯧ ꯉꯝꯃꯤꯅ ꯅꯪꯒꯤꯁꯤꯗꯤ ꯋꯥꯈꯜ ꯑꯃꯗ ꯑꯁꯥ ꯑꯃꯗ ꯇꯧꯔꯒ ꯌꯨꯝꯁꯤꯗ ꯂꯥꯛꯄ ꯑꯣꯏꯔꯦ ꯑꯗꯨꯃꯗꯤ ꯅꯄꯨꯟꯁꯤꯒꯤ ꯈꯜꯂꯨꯔꯅꯨ ꯈꯪꯂꯕ꯭ꯔꯥ ꯑꯗꯨꯒ ꯉꯁꯤ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯑꯣꯏꯔꯤꯕꯁꯦ ꯏꯃꯥꯒꯤ ꯃꯅꯥꯀꯣꯡ ꯌꯧꯍꯜꯂꯛꯄ ꯌꯥꯔꯣꯏ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯟꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯝꯅ ꯂꯧꯕꯁꯦ ꯑꯩꯒꯤ ꯏꯃꯥꯅꯤ ꯑꯗꯨꯅꯅꯤ ꯉꯁꯤ ꯑꯩꯅ ꯏꯃꯥꯅ ꯍꯥꯏꯕ ꯋꯥ ꯏꯟꯗꯨꯅ ꯂꯨꯍꯣꯡꯕ ꯌꯥꯔꯛꯂꯤꯕꯁꯦ ꯈꯪꯂꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯏꯃꯥꯅ ꯈꯪꯂꯛꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅ ꯑꯗꯨꯒ ꯅꯪꯅ ꯌꯨꯝꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕꯗꯁꯨ ꯑꯩꯅ ꯍꯥꯏꯕꯒꯤ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯤ ꯅꯪ ꯅꯁꯥꯅ ꯄꯥꯝꯅ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯒꯗꯕ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯏꯄꯥꯝꯗ ꯆꯠꯀꯗꯧꯔꯤꯕ ꯑꯩꯗꯤ ꯂꯩꯅꯤ ꯃꯐꯝꯁꯤ ꯂꯩꯅꯤ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯍꯥꯏꯒꯦ ꯅꯪꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯑꯩꯅ ꯑꯩꯒꯤ ꯉꯥꯛꯇ ꯑꯣꯏꯒꯅꯤ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯃꯈꯨꯠ ꯑꯣ ꯃꯁꯥꯋꯣ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯂꯩꯃ ꯆꯥꯛꯁꯪꯗ ꯆꯪꯂꯛꯂꯝꯃꯤ ꯑꯅꯤꯗꯣ ꯃꯃꯥ ꯆꯪꯂꯛꯄꯗꯨꯗ ꯃꯥꯏꯊꯣꯡ ꯑꯣꯟꯗꯨꯅ ꯇꯧꯁꯤꯟꯅ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯂꯩꯅꯔꯝꯃꯤ ꯕꯦꯝꯃ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯗꯧꯔꯤ ꯉꯁꯤꯗꯤ ꯏꯃꯥ ꯉꯥ ꯑꯣꯏꯅ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯒꯦ ꯇꯧꯕꯅꯤ ꯉꯥ ꯑꯇꯥꯎꯕ ꯈꯔ ꯂꯩꯔꯤꯁꯦ ꯏꯃꯥ ꯑꯩꯅꯁꯨ ꯉꯥ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯕ ꯆꯪꯉꯛꯑꯝꯕꯅꯤ ꯑꯣ ꯐꯔꯦ ꯑꯗꯣ ꯏꯕꯨꯡꯉꯣ ꯂꯨꯍꯣꯡꯕ ꯅꯧꯔꯤꯕꯅꯤꯅ ꯃꯤ ꯂꯥꯛꯄ ꯌꯥꯎꯅꯔꯤ ꯑꯗꯨꯅꯅꯦ ꯅꯨꯄꯤ ꯃꯅꯥꯛꯇ ꯄꯥꯛꯅ ꯆꯪꯒꯅꯨꯀꯣ ꯃꯤꯅ ꯎꯔꯒ ꯐꯅ ꯉꯥꯡꯅꯔꯣꯏ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏ ꯊꯣꯛꯈꯤꯔꯝꯃꯤ ꯑꯩꯅꯒ ꯌꯥꯝ ꯂꯩꯅꯤꯡꯕꯒ ꯃꯥꯟꯗ꯭ꯔꯥ ꯅꯨꯄꯤꯅꯦꯅ ꯍꯟꯅꯐꯥꯎ ꯌꯦꯡꯅꯤꯡꯗꯦ ꯃꯁꯤꯒꯤ ꯇꯧ ꯉꯝꯕꯤ ꯂꯥꯏꯗꯕꯤ ꯅꯨꯄꯤꯁꯦ ꯏꯃꯥꯒꯤ ꯃꯃꯥꯡꯗ ꯑꯩꯁꯨ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯈꯨꯝꯖꯤꯟꯈꯤꯕꯒꯤ ꯋꯥꯅꯤ ꯕꯦꯝꯃ ꯏꯃꯥꯕꯨ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯉꯛꯎꯒꯦ ꯏꯃꯧ ꯂꯥꯛꯄꯗꯒꯤ ꯏꯃꯧꯅ ꯂꯣꯏꯅ ꯃꯍꯨꯠ ꯁꯤꯟꯈꯤꯗꯨꯅ ꯏꯃꯥꯗꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯕꯁꯦ ꯂꯩꯐꯝꯕꯨ ꯈꯪꯗꯦꯗ ꯏꯃꯥ ꯌꯥꯅꯤꯗ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯤꯗꯤ ꯑꯩꯅ ꯑꯗꯨꯝ ꯇꯧꯔꯒꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯑꯕꯅꯤꯅ ꯏꯃꯥꯕꯨ ꯄꯣꯊꯥꯕꯤꯔꯣ ꯂꯩꯃ ꯍꯔꯥꯎꯖꯩ ꯆꯅꯨꯒꯤ ꯋꯥ ꯇꯥꯕꯗ ꯑꯩꯒꯤ ꯏꯃꯧꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯋꯥꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯁꯨꯝꯅ ꯂꯩꯃꯤꯟꯅꯕꯁꯤꯅꯤ ꯏꯃꯥꯒꯤ ꯋꯥꯗꯤ ꯑꯗꯣ ꯏꯕꯨꯡꯉꯣꯁꯦ ꯅꯪꯅ ꯈꯔ ꯍꯥꯏꯌꯣ ꯃꯁꯦ ꯌꯨꯝꯗ ꯀꯌꯥ ꯂꯩꯒꯟꯗꯕꯅꯤ ꯏꯕꯦꯝꯃ ꯆꯅꯨ ꯃꯅꯦꯝꯒꯤ ꯋꯥꯗꯣ ꯌꯥꯅꯤꯡꯕꯗꯤ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯇꯧꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯃꯥ ꯑꯩꯈꯣꯏ ꯇꯥꯗꯗꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯇꯥꯕꯒꯨꯝ ꯇꯧꯏ ꯑꯩꯅ ꯍꯥꯏꯒꯦ ꯏꯃꯥ ꯏꯃꯥꯅ ꯄꯥꯝꯗꯕ ꯌꯥꯅꯤꯡꯗꯕ ꯑꯝꯇ ꯇꯧꯍꯜꯂꯣꯏ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯆꯥꯛꯁꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤꯔꯥ ꯌꯥꯏꯌꯦ ꯍꯧꯖꯤꯛꯇꯤꯅꯦ ꯂꯨꯍꯣꯡꯕ ꯂꯣꯏꯗ ꯉꯥꯏꯔꯤꯕꯅꯤꯅ ꯃꯤꯁꯦꯈꯔ ꯂꯥꯛꯅꯔꯤ ꯃꯄꯥꯟꯗ ꯃꯤ ꯑꯃꯅꯤꯁꯨ ꯐꯝꯍꯧꯔꯤꯕꯅꯤ ꯏꯕꯨꯡꯉꯣꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯏꯕꯥꯅꯤꯁꯨ ꯆꯥꯛꯁꯦ ꯇꯥꯂꯛ ꯌꯦꯡꯂꯒ ꯆꯥꯊꯣꯛꯂꯁꯤ ꯑꯗꯨꯒ ꯍꯣꯔꯦꯟꯒꯤ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯇꯧꯁꯤꯜꯂꯁꯤ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯅꯤ ꯃꯃꯧ ꯑꯅꯤ ꯑꯗꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯆꯅꯨ ꯑꯃꯗꯤ ꯌꯥꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯄꯜ ꯑꯃ ꯂꯩꯕꯒꯨꯝ ꯇꯧꯔꯝꯃꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯃꯃꯥ ꯂꯩꯃꯗꯤ ꯈꯪꯂꯝꯗꯦ ꯑꯗꯨꯃꯛꯄꯨ ꯏꯃꯨꯡ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯕ ꯑꯣꯏꯕꯅ ꯈꯪꯂꯛꯀꯅꯨ ꯌꯥꯗꯕꯗꯨ ꯅꯣꯡꯃꯗꯤ ꯂꯩꯃꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯝꯃꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯃꯁꯤꯗꯒꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯀꯅꯨ ꯑꯩꯅ ꯅꯨꯄꯤ ꯀꯣꯏꯅꯤꯡꯉ ꯀꯣꯏꯅꯤ ꯂꯧꯅꯤꯡꯉ ꯂꯧꯅꯤ ꯃꯗꯨ ꯑꯩꯒꯤ ꯊꯧꯅꯤ ꯅꯪꯅ ꯃꯗꯨꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯀꯅꯨ ꯈꯪꯉꯕ ꯅꯪꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯩ ꯍꯣꯏꯅꯦ ꯑꯩꯕꯨꯗꯤ ꯑꯗꯨꯝ ꯂꯩꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯗꯤ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯂꯕꯁꯨ ꯑꯩꯅ ꯃꯥꯕꯨ ꯆꯪꯍꯜꯂꯣꯏ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯒꯤꯅꯤ ꯍꯥꯏꯕ ꯀꯔꯤꯝꯇ ꯑꯩꯅ ꯄꯤꯔꯣꯏ ꯑꯩꯅ ꯅꯪꯁꯦ ꯁꯨꯝ ꯌꯨꯝꯁꯤꯗ ꯏꯃꯥꯒꯤ ꯈꯜꯂꯒ ꯂꯩꯍꯟꯕꯁꯤꯗ ꯅꯪ ꯌꯥꯝꯅ ꯅꯪꯒꯛꯅꯔꯨ ꯆꯥꯎꯔꯤꯅꯦꯀꯣ ꯉꯁꯤꯗꯤ ꯅꯪꯒꯤ ꯆꯥꯎꯔꯤꯕ ꯅꯪꯒꯛꯇꯣ ꯊꯨꯗꯦꯛꯄ ꯇꯥꯔꯦꯗꯅ ꯅꯪꯅ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯊꯕꯛꯅ ꯎꯠꯄ ꯇꯥꯔꯦꯗꯅ ꯇꯁꯦꯡꯅ ꯌꯥꯏ ꯅꯨꯄꯤ ꯀꯣꯏꯕꯗꯤ ꯅꯠꯇꯦ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯀꯣꯏꯔꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯅꯨꯄꯤ ꯊꯤꯔꯦ ꯈꯪꯗꯅ ꯃꯁꯥꯅ ꯃꯃꯥꯒꯤ ꯈꯜꯂꯒ ꯃꯃꯥꯒꯤ ꯏꯖꯠ ꯆꯣꯞꯄ ꯊꯕꯛ ꯇꯧꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯅꯨꯗ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯤꯕꯅꯤ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ ꯇꯁꯦꯡꯅꯃꯛ ꯃꯍꯥꯛꯅ ꯆꯠꯂꯣ ꯍꯥꯏꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯁꯥꯅ ꯈꯪꯅ ꯆꯠꯆꯈꯤꯅꯕ ꯃꯥꯅ ꯁꯤꯟꯕꯅꯤ ꯑꯗꯨꯕꯨ ꯆꯅꯨꯅ ꯃꯧꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯃꯨꯛꯇꯨꯅ ꯂꯩꯈꯤꯕꯗꯨꯗ ꯎꯄꯥꯏ ꯂꯩꯇꯕꯅꯤ ꯑꯗꯨꯕꯨ ꯍꯥꯟꯅꯗꯒꯤ ꯃꯍꯥꯛꯅ ꯌꯥꯅꯤꯡꯗꯕ ಮಿಸꯛ ꯑꯣꯏꯗꯨꯅ ꯃꯔꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯁꯨ ꯑꯗꯨꯝ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯊꯃꯣꯏꯅ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯌꯥꯈꯤꯗ꯭ꯔꯕ ꯌꯦꯛꯈꯤꯕ ಮಿಸꯛꯇꯤ ꯑꯗꯨꯃꯛ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯕꯗꯨꯅꯤ
ꯃꯁꯤꯃꯛ ꯆꯅꯨꯃꯥꯒꯤ ꯃꯐꯝꯗꯁꯨ ꯊꯣꯛꯂꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯤꯍꯨꯜ ꯆꯞ ꯃꯥꯟꯅꯩ, ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ꯫ ꯃꯗꯨꯗ ꯑꯩꯅ ꯀꯤꯗꯨꯅ ꯆꯦꯟꯒꯗꯕ ꯅꯠꯇꯦ, ꯆꯦꯟꯁꯨ ꯆꯦꯜꯂꯣꯏ, ꯇꯧꯅꯤꯡꯕ ꯇꯧꯖꯧ, ꯌꯨꯝꯁꯦ ꯑꯩꯒꯤꯅꯤ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯁꯨ ꯏꯄꯨꯔꯣꯏꯕꯅꯤ ꯈꯜꯂꯒ, ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯈꯜꯂꯒ ꯐꯅꯌꯥꯝꯅꯗꯤ ꯑꯩꯁꯨ ꯀꯠꯊꯣꯛꯄꯅꯤ, ꯑꯗꯨꯕꯨ ꯁꯨꯝ ꯍꯦꯟꯖꯜꯂꯛꯂꯕꯅꯤꯅ ꯑꯩꯁꯨ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯇꯣ ꯇꯧꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯉꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯋꯥ ꯑꯝꯇ ꯉꯥꯡꯉꯛꯄ ꯌꯥꯔꯦ, ꯑꯩꯁꯨ ꯉꯥꯡꯉꯣꯏ ꯑꯝꯇ꯫ ꯉꯁꯥꯏꯗꯒꯤ ꯑꯅꯤꯗꯨꯅ ꯁꯧ ꯁꯧ ꯂꯥꯎꯅꯗꯨꯅ ꯉꯥꯡꯅꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯃꯃꯥ ꯂꯩꯃꯅ ꯂꯣꯏꯅꯃꯛ ꯇꯥꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯈꯪꯂꯦ, ꯂꯩꯃꯁꯨ ꯃꯍꯥꯛꯅ ꯆꯤꯡꯅꯔꯛꯄꯁꯤꯡ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯝꯃꯤ꯫ ꯏꯁ, ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯏꯆꯥꯒ ꯑꯩꯒꯤ ꯏꯃꯧꯒꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯅ ꯆꯤꯡꯅꯔꯛꯄꯗꯣ ꯆꯨꯝꯂꯤꯗꯅ, ꯃꯁꯤꯗꯤ ꯑꯩ ꯊꯕꯛ ꯑꯃ ꯇꯧꯗꯕ ꯌꯥꯔꯔꯣꯏ꯫ ꯃꯈꯣꯏ ꯑꯅꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯅ ꯂꯩꯔꯕꯗꯤ ꯑꯩ ꯏꯃꯤꯠꯇ ꯏꯁꯨꯒꯗꯣ ꯎꯕ ꯐꯪꯗꯅ ꯁꯤꯈꯤꯕ ꯇꯥꯔꯦ꯫ ꯑꯩꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯁꯦ ꯆꯤꯡꯅꯔꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯑꯩꯒꯤ ꯃꯥꯡꯗꯅ ꯑꯐ ꯁꯥꯕ ꯑꯅꯤꯃꯛ, ꯑꯗꯨꯒ ꯃꯅꯨꯡꯗꯅ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯛꯅꯕ ꯌꯦꯛꯅꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯨꯅ ꯑꯅꯤꯁꯦ ꯊꯝꯂꯕꯗꯤ ꯐꯠꯇ ꯅꯨꯡꯗ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯛꯄ ꯌꯥꯏ꯫ ꯑꯗꯨꯅ ꯑꯩ ꯊꯕꯛ ꯈꯔ ꯄꯥꯏꯈꯠꯇꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯂꯩꯃ ꯉꯁꯤꯗꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯗ ꯆꯅꯨ ꯃꯅꯦꯝꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯏꯃꯥ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯅꯕ ꯇꯧꯔꯁꯤꯔꯦ ꯏꯃꯥ? ꯂꯩꯃ ꯌꯥꯝ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯕꯦꯝꯃ, ꯏꯃꯥ ꯆꯥꯅꯤꯡꯗ꯭ꯔꯦꯗ, ꯀꯔꯤꯝꯇ ꯆꯥꯅꯤꯡꯗꯦ, ꯆꯥꯛꯀꯗꯣ ꯏꯃꯥ ꯑꯝꯇ ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯆꯅꯨ ꯉꯛꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯏꯃꯥ, ꯅꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯥ? ꯏꯃꯥ ꯉꯁꯤꯗꯤ ꯍꯛꯆꯥꯡꯁꯤ ꯀꯩꯅꯣꯝꯃ ꯇꯧꯏ, ꯏꯕꯨꯡꯉꯣꯗꯣ ꯑꯃꯨꯛꯇ ꯀꯧꯔꯛꯎꯅ꯫ ꯂꯩꯃ ꯊꯑꯣꯏꯅ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯆꯅꯨꯗꯤ ꯀꯧꯕ ꯆꯠꯄ ꯇꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯧꯗꯕꯗꯤ ꯌꯥꯗꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯆꯅꯨ ꯌꯥꯝ ꯇꯟꯅ ꯀꯧꯔꯛꯏ꯫ ꯏꯃꯥ ꯅꯣꯡꯇ ꯂꯥꯛꯑꯣꯏ꯫ ꯆꯅꯨꯅ ꯉꯥꯡꯂꯤꯕꯗꯨ ꯌꯥꯏ ꯇꯥꯏ, ꯑꯗꯨꯕꯨ ꯇꯥꯁꯤꯟꯅꯗꯤ ꯆꯅꯨ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯌꯦ꯫ ꯑꯩꯅ ꯌꯥꯝ ꯀꯧꯅꯤꯡꯕꯒ ꯇꯥꯍꯜꯂꯤ꯫ ꯌꯥꯏ ꯋꯥ ꯑꯝꯇ ꯉꯥꯡꯗꯅ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯅꯁꯥꯕꯨ ꯀꯧꯕ꯭ꯔꯣ ꯏꯃꯥ? ꯂꯩꯃ ꯇꯞꯅ ꯌꯥꯝ ꯁꯣꯟꯊꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ ꯍꯛꯆꯥꯡꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯕꯨꯡꯉꯣ, ꯏꯃꯥ ꯌꯥꯝꯅ ꯋꯥꯔꯦ꯫ ꯌꯥꯏ ꯄꯥꯈꯠꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯏꯆꯦ, ꯑꯩꯉꯣꯟꯗ ꯍꯥꯏꯔꯣ ꯏꯃꯥ꯫ ꯏꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯉꯁꯤꯗꯤ ꯈꯪꯁꯣꯟ ꯁꯣꯟꯊꯩ, ꯀꯣꯛꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯏꯁꯥꯁꯦ ꯍꯥꯏꯅꯤꯡꯕ ꯑꯝꯇ ꯐꯥꯎꯗ꯭ꯔꯦ ꯏꯃꯥ꯫ ꯏꯃꯥ, ꯑꯩ ꯀꯩꯗꯧꯔꯒꯦ? ꯑꯩ ꯃꯥꯏꯕ ꯀꯧꯔꯨꯒꯦ ꯏꯃꯥ? ꯌꯥꯅꯤꯗ, ꯏꯃꯥ ꯑꯗꯨꯝ ꯄꯣꯊꯥꯈꯤ, ꯅꯪꯁꯨ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯀꯅꯨ꯫ ꯆꯅꯨꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯃꯇꯦꯡ ꯈꯔ ꯄꯥꯡꯁꯤꯜꯂꯨ, ꯏꯃꯥꯗꯤ ꯍꯛꯆꯥꯡꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯌꯥꯏ ꯄꯥꯈꯠꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ, ꯑꯩ ꯂꯩꯁꯤꯗꯤ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯏ ꯆꯥꯛꯁꯪꯗ ꯆꯪꯈꯤꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯃꯃꯥꯒꯤ ꯆꯥꯕ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯅꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯃꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯈꯪꯏ, ꯑꯗꯨꯕు ꯃꯄꯨꯔꯣꯏꯕꯗ ꯌꯥꯝꯅ ꯀꯧꯉꯥꯡ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯕꯁꯨ ꯇꯟꯕꯅ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯅ ꯇꯧꯔꯤꯕꯗꯨ ꯌꯥꯎꯁꯤꯜꯂꯨꯗꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯃ ꯃꯥꯒꯤ ꯀꯥꯗꯒꯤ ꯃꯃꯧꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯕꯦꯝꯃ, ꯇꯥꯔꯤꯕ꯭ꯔꯣ ꯅꯪꯕꯣ? ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯛꯑꯣ꯫ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ? ꯏꯕꯨꯡꯉꯣꯗꯨꯕꯨ ꯀꯩꯗꯧꯔꯤꯕꯖꯥꯠꯅꯣ? ꯅꯪꯕꯨ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯣꯗꯅ, ꯏꯆꯥꯗꯣ ꯄꯥꯈꯠꯂꯝꯂꯅꯤ꯫ ꯏꯃꯥ, ꯆꯥꯛꯁꯪꯗ ꯏꯃꯥꯅ ꯆꯥꯕ ꯌꯥꯅꯕ ꯀꯩ ꯀꯩꯅꯣ ꯌꯦꯡꯉꯤ ꯃꯥꯜꯂꯤ ꯏꯃꯥ꯫ ꯍꯩꯃ, ꯃꯥꯕꯨ ꯍꯩꯒꯗ꯭ꯔꯣ? ꯆꯠꯂꯨ ꯆꯠꯂꯨ, ꯅꯪ ꯑꯃꯨꯛꯇ ꯌꯥꯎꯕꯤꯔꯨꯁꯨ꯫ ꯏꯃꯥ ꯑꯆꯝꯕ ꯈꯔ ꯆꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ, ꯏꯕꯨꯡꯉꯣꯅ ꯇꯧꯔꯤꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯂꯨꯆꯣ꯫ ꯂꯩꯃ ꯇꯁꯦꯡꯅ ꯃꯍꯥꯛꯅ ꯁꯤꯜꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯆꯅꯨꯗꯤ ꯃꯅꯦꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯧꯗꯕꯁꯨ ꯌꯥꯗꯕ, ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯕꯁꯨ ꯇꯟꯕ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯆꯅꯨ ꯇꯟꯅ ꯇꯟꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯔꯤ ꯀꯔꯤ ꯇꯧꯔꯧꯒꯦ ꯑꯩ? ꯏꯃꯥꯁꯦ ꯑꯆꯝꯕ ꯑꯣꯏꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯌꯦ, ꯃꯥꯏꯔꯦꯟ ꯈꯔ ꯆꯝꯐꯨꯠ ꯇꯧꯔꯁꯤꯔꯥ? ꯃꯗꯨ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ, ꯑꯩꯅ ꯐꯅꯕ ꯁꯤꯅꯤ, ꯌꯥꯝꯅ ꯑꯍꯦꯕ ꯁꯥꯔꯛꯀꯅꯨ, ꯆꯠꯂꯨ꯫ ꯑꯩꯅꯒ ꯌꯥꯝ ꯅꯪꯒꯤ ꯅꯥꯛꯁꯤꯗ ꯆꯪꯅꯤꯡꯕ ꯃꯥꯟꯕ꯭ꯔꯣ? ꯏꯃꯥꯅ ꯍꯥꯏꯕꯒꯤ ꯂꯥꯛꯄꯅꯤ ꯑꯩ꯫ ꯌꯥꯏ, ꯇꯧꯔꯝꯕ ꯊꯕꯛꯇꯨ ꯊꯥꯗꯣꯛꯂꯒ ꯌꯥꯔꯦ ꯆꯣ, ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯩꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯅꯪ ꯀꯗꯥꯏꯗꯅꯣꯃ ꯂꯩꯒꯦꯔꯥ ꯇꯧꯔꯣ, ꯆꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯏꯁ, ꯑꯩꯒꯤꯁꯦ ꯇꯧꯗ ꯌꯥꯗꯕꯒꯤ ꯇꯧꯔꯤꯅꯤ, ꯍꯥꯏꯗ ꯌꯥꯗꯕꯒꯤ ꯍꯥꯏꯔꯤꯕ꯫ ꯏꯃꯥꯒꯤ ꯃꯃꯥꯡꯗ ꯑꯩꯅꯒ ꯌꯥꯝꯅꯅꯦ ꯅꯪꯒꯤ ꯅꯥꯛꯁꯤꯗ ꯆꯪꯅꯤꯡꯕ ꯅꯠꯇꯦ, ꯈꯪꯉꯕ? ꯌꯥꯏ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯆꯅꯨꯗ ꯅꯨꯡꯁꯤꯗꯅ ꯌꯦꯡꯂꯝꯂꯒ ꯀꯔꯤ ꯀꯔꯤ ꯈꯔ ꯄꯨꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯆꯅꯨꯁꯨ मुरुम मुरुम सोंदुना लेहौई, अदुबु तुमिना लैबदि यादबनिना मनेमगी मनाक्ता लाक्लम्मी। मपुरोइबना मनेमबु करीनो खरा इंदुना पिजदुना लैरंबदु उबदा मथमोइदा खलम्मी। इस सुमाइनागा मीबु सेवा तौबगासु हैबोय
ꯇꯧꯁꯤꯟꯅꯩ ꯑꯣꯏꯔꯝꯅꯤ ꯃꯥꯏꯁꯦ ꯅꯣꯡꯃꯇ ꯑꯐꯕ ꯋꯥꯈꯜ ꯑꯐꯕ ꯋꯥꯍꯩ ꯑꯝꯇ ꯃꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯇꯕ ꯃꯥꯅ ꯉꯁꯤ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕꯒ ꯁꯥꯗꯅ ꯃꯁꯛꯁꯤꯒ ꯁꯨꯛꯌꯦꯡ ꯌꯦꯡꯅꯤꯡꯗꯦ ꯂꯩꯃ ꯇꯞꯅ ꯀꯧꯔꯛꯏ ꯕꯦꯝꯃ ꯅꯈꯣꯏꯗꯤ ꯆꯥꯛ ꯂꯥꯝꯗ꯭ꯔꯤꯕ꯭ꯔꯥ ꯂꯥꯝꯗ꯭ꯔꯤꯌꯦ ꯏꯃꯥ ꯌꯥꯅꯤ ꯏꯃꯥꯅ ꯆꯥꯕ ꯌꯥꯕ ꯍꯥꯟꯅ ꯆꯥꯊꯣꯛꯄꯤꯔꯣ ꯑꯩꯈꯣꯏꯗꯤ ꯀꯣꯟꯅ ꯇꯞꯅ ꯆꯥꯔꯁꯨ ꯌꯥꯏꯌꯦ ꯏꯃꯥ 이봉아 이마 오이 이마 싸닝드레 이마 기단가 싸기세 야래 이봉아 이마 찔레이세 카카이 짜닝바 맞다 파우데 아두데 이마 아이 마망 레가이기 마마 무정 문학득이 이다음다 항게 이봉아 항우라누다 hꯧ직 ꯊꯦꯡꯁꯨ ꯊꯦꯡꯂꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯌꯥꯅꯤ ꯏꯃꯥ 이마 ꯀꯃꯥꯏꯅ ꯑꯍꯤꯡ ꯇꯨꯝꯗꯣꯏꯅꯣ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯑꯗꯨꯒꯤ ꯁꯔꯨꯛ ꯍꯤꯗꯥꯛ ꯑꯃ ꯆꯥꯁꯤꯜꯍꯧꯕꯅ ꯐꯗꯣꯏꯅꯤ ꯏꯃꯥ ꯑꯩ ꯂꯧꯔꯨꯈꯤꯒꯦ ꯉꯥꯏꯍꯥꯛꯇꯅꯤ ꯀꯨꯏꯔꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯌꯥꯏ ꯆꯦꯟꯆꯠ ꯆꯠꯈꯤꯔꯝꯃꯤ ꯂꯩꯃ ꯃꯍꯥꯛꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯥꯅ ꯋꯥꯖꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯅꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯇꯞꯅ ꯇꯞꯅ ꯃꯆꯥꯒ ꯃꯃꯧꯒꯕꯨ ꯅꯛꯁꯤꯟꯅꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ ꯆꯅꯨ ꯃꯍꯥꯛꯁꯨ ꯃꯄꯨꯔꯣꯏꯕꯅ ꯃꯅꯦꯝꯒꯤ ꯋꯥꯖꯕꯗꯨꯗ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯝꯃꯤ ꯇꯧꯐꯝ ꯈꯪꯗ ꯆꯅꯨ ꯃꯍꯥꯛꯁꯨ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯃꯈꯣꯡ ꯅꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯕꯦꯝꯃ ꯉꯁꯤꯗꯤ ꯏꯃꯥ ꯋꯥ ꯑꯝꯇ ꯅꯉꯣꯟꯗ ꯍꯥꯏꯒꯦ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯌꯦꯡꯉꯣꯏ ꯏꯃꯥꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯏꯕꯨꯡꯉꯣꯒ ꯅꯈꯣꯏ ꯑꯅꯤꯅ ꯏꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯁꯨ ꯉꯁꯤ ꯐꯥꯎꯕ ꯅꯈꯣꯏꯅ ꯏꯃꯥꯒꯤ ꯅꯤꯡꯕꯗꯤ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯀꯔꯤ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯅꯃꯧꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯏꯃꯥꯅ ꯇꯧꯍꯟꯅꯤꯡꯕ ꯊꯕꯛꯇꯣ ꯅꯃꯧꯗ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯍꯥꯏꯒꯦ ꯌꯦꯡꯉꯣ ꯅꯈꯣꯏꯅ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ ꯑꯗꯨꯕꯨ ꯏꯃꯥꯅ ꯇꯥꯅꯤꯡꯕ ꯄꯥꯎ ꯎꯅꯤꯡꯕꯗꯨꯗꯤ ꯎꯕ ꯐꯪꯗꯅ ꯂꯩꯔꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯦ ꯅꯈꯣꯏ ꯎꯗ꯭ꯔꯕꯒꯨꯝ ꯇꯧꯏ ꯏꯃꯥ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ ꯑꯣꯏꯕꯤꯔꯕꯅꯣ ꯅꯆꯥ ꯋꯥꯈꯜ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ ꯕꯦꯝꯃ 이마는 ꯂꯩꯔꯤꯉꯩꯁꯤꯗ 이마는 ꯍꯤꯡꯂꯤꯉꯩꯁꯤꯗ 이수 우닝이니 이마 ꯆꯅꯨ ꯋꯥꯗꯨ ꯇꯥꯕꯗ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯇꯞꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯕꯦꯝꯃ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤ ꯏꯕꯨꯡꯉꯣꯒ ꯇꯥꯟꯅꯔꯒ ꯏꯃꯥꯒꯤ ꯅꯤꯡꯕꯁꯤ ꯑꯃꯨꯛꯇ ꯊꯨꯡꯍꯜꯂꯨꯀꯣ ꯂꯩꯃ ꯃꯍꯥꯛꯀꯤ ꯍꯥꯏꯅꯤꯡꯕ ꯋꯥ ꯃꯈꯩ ꯍꯥꯏꯕ ꯂꯣꯏꯔꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯑꯃꯨꯛ ꯇꯞꯅ ꯎꯏꯁꯤꯟꯈꯤꯔꯝꯃꯤ ꯇꯁꯦꯡꯅ ꯃꯍꯥꯛ ꯅꯥꯕꯃꯛꯇꯤ ꯅꯠꯇꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯔꯣꯠꯄ ꯃꯇꯧ ꯑꯗꯨꯗꯤ ꯎꯠꯇꯕ ꯌꯥꯗꯕꯅꯤꯅ ꯈꯔ ꯃꯈꯩꯗꯤ ꯎꯠꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯌꯥꯏ ꯍꯤꯗꯥꯛ ꯂꯧꯕ ꯆꯠꯈꯤꯕꯗꯨ ꯂꯝꯕꯤꯗ ꯅꯣꯡ ꯀꯟꯅ ꯇꯥꯁꯤꯜꯂꯛꯄꯗꯒꯤ ꯃꯁꯥ ꯄꯨꯝꯕ ꯄꯨꯝꯆꯣꯠ ꯆꯣꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯃꯥꯒꯤꯅꯤ ꯍꯥꯏꯔꯕꯗꯤ ꯑꯀꯤꯕ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯅꯣꯡ ꯆꯣꯠꯂꯕꯁꯨ ꯆꯣꯠꯅ ꯃꯍꯥꯛ ꯍꯤꯗꯥꯛ ꯂꯧꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯥ ꯁꯤ ꯈꯔ ꯊꯛꯁꯤꯁꯦ ꯃꯥ ꯃꯃꯨꯖꯥꯎꯅ ꯃꯁꯤ ꯊꯛꯂꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯏꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯣ ꯐꯅꯤ ꯍꯥꯏꯌꯦ ꯂꯩꯃ ꯇꯁꯦꯡꯅ ꯅꯥꯕꯃꯛ ꯅꯠꯇꯕꯅꯤꯅ ꯊꯛꯅꯤꯡꯕ ꯐꯥꯎꯔꯝꯗꯦ ꯕꯨꯡꯉꯣ ꯏꯃꯥ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯛꯂꯒꯦ ꯑꯁꯤꯗ ꯑꯗꯨꯝ ꯊꯝꯃꯨ ꯆꯠꯂꯣ ꯏꯃꯧꯒ ꯅꯈꯣꯏ ꯑꯅꯤ ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯣ ꯌꯥꯅꯤ ꯆꯥꯅꯤꯡꯗ꯭ꯔꯤ ꯁꯤ ꯌꯥꯝꯅ ꯊꯛꯁꯤ 이봉아 이마 와 ꯌꯥꯝꯅ ꯉꯥꯡꯕꯁꯦ 이사ꯁꯤ ꯅꯨꯡꯉꯥꯏꯇꯦ ꯆꯠꯂꯣꯅꯦ ꯅꯪ 이모도 ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯅꯪꯅ ꯆꯥꯅꯤꯡꯗ꯭ꯔꯕꯁꯨ ꯅꯈꯣꯏ ꯑꯅꯤꯇꯅꯤ ꯑꯗꯨꯅ ꯄꯨꯟꯅ ꯆꯥꯔꯨꯔꯣ ꯏꯃꯥ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯤꯗꯥꯛꯇꯨ ꯊꯛꯂꯒꯦ ꯌꯥꯏ ꯃꯃꯥꯅ ꯀꯟꯅ ꯍꯥꯏꯕꯗꯨꯗ ꯍꯤꯗꯥꯛ ꯑꯗꯨ ꯊꯝꯂꯝꯂꯒ ꯆꯥꯛꯁꯪ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ ꯑꯅꯤꯗꯨ ꯅꯣꯡꯃꯇ ꯆꯥꯛ ꯆꯥꯃꯤꯟꯅꯗꯕꯅꯤ ꯑꯗꯨꯃꯛꯄꯨ ꯉꯁꯤꯗꯤ ꯌꯥꯏ ꯆꯥꯛꯁꯪꯗ ꯃꯃꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯪꯂꯛꯂꯝꯃꯤ ꯆꯥꯛꯁꯪꯗ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯍꯥꯛ ꯆꯥꯛ ꯆꯥꯗꯦ ꯀꯔꯤꯅꯣꯃ ꯁꯦꯝꯂꯒ ꯆꯥꯏ ꯑꯗꯨꯕꯨ ꯆꯅꯨꯗꯤ ꯃꯥꯁꯨ ꯋꯥꯝꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯆꯥꯛ ꯆꯥꯐꯝ ꯊꯣꯛꯄꯗꯨ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯩꯃ ꯍꯤꯗꯥꯛ ꯑꯗꯨ ꯃꯆꯤ ꯑꯃꯗ ꯍꯩꯗꯣꯛꯇꯨꯅ ꯊꯛꯈꯤꯕ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯅꯤꯗꯨꯅ ꯆꯥꯛꯁꯪꯗ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯂꯣꯟꯅ ꯌꯦꯡꯂꯝꯃꯤ ꯑꯁ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯒꯤ ꯏꯆꯥꯒ ꯏꯃꯧꯒꯁꯤꯗꯤ ꯌꯥꯔꯣꯏꯗꯧꯔꯤꯅ ꯁꯤꯗꯤ ꯃꯁꯤꯗꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯅꯥꯁꯤꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯂꯩꯃ ꯐꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯇꯨꯝꯁꯤꯟꯅꯕ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯌꯥꯏ ꯃꯍꯥꯛꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯉꯁꯤꯗꯤ ꯑꯍꯤꯡ ꯑꯗꯨ ꯂꯦꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯅꯣꯡꯅ ꯆꯣꯠꯂꯨꯕꯒ ꯑꯣꯏꯕꯒ ꯑꯍꯤꯡ ꯑꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯃꯨꯡ ꯃꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯨꯕꯒ ꯅꯣꯡ ꯉꯥꯜꯂꯛꯄꯗꯗꯤ ꯃꯁꯥꯗꯨ ꯂꯥꯏꯍꯧ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥꯒꯤ ꯑꯅꯥꯕ ꯁꯪꯕ ꯐꯥꯎꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯃꯥꯕꯨ ꯌꯦꯡꯁꯤꯜꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡꯗ ꯄꯣꯊꯥꯔꯝꯃꯤ ꯆꯅꯨ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯇꯧꯕ ꯂꯣꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯎꯔꯦ ꯃꯄꯨꯔꯣꯏꯕꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯀꯔꯤꯅꯣ ꯅꯣꯡꯃꯇ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯗꯕ ꯃꯥꯅ
Ngasi ꯑꯩꯒꯤ ꯀꯥꯁꯤꯗ ꯐꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯅ ꯂꯣꯛꯁꯨ ꯌꯥꯝꯅ ꯈꯨꯕꯗꯧꯅ ꯇꯧꯏ ꯃꯁꯥꯒ ꯉꯝꯗ꯭ꯔꯕ ꯖꯥꯠꯂ ꯑꯩꯕꯨ ꯆꯪꯂꯒ ꯍꯪꯂꯨꯁꯤꯔ ꯃꯁꯛ ꯑꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯃꯥꯁꯨ ꯃꯁꯥ ꯉꯝꯗꯦ ꯃꯥꯁꯨ ꯑꯃꯨꯛ ꯉꯝꯗꯕ ꯑꯣꯏꯔꯗꯤ ꯃꯊꯥ ꯁꯥꯏꯍꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯆꯅꯨ ꯇꯟꯅ ꯌꯥꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ ꯉꯁꯤꯗꯤ ꯌꯥꯏ ꯆꯅꯨꯅ ꯃꯅꯥꯛꯇ ꯆꯪꯂꯛꯄꯗꯨꯗ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯊꯤꯅ ꯆꯩꯔꯨꯕꯁꯨ ꯇꯧꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯂꯣꯛꯁꯨ ꯌꯥꯝꯅ ꯈꯨꯕꯗꯧꯅ ꯇꯧꯏ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯊꯛꯁꯤꯔꯥ ꯌꯥꯅꯤ ꯏꯃꯥꯗꯣ ꯑꯝꯇ ꯌꯦꯡꯉꯨꯆꯣ ꯍꯣꯏ ꯆꯅꯨ ꯃꯄꯨꯔꯣꯏꯕꯗ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯖꯩ ꯃꯅꯦꯝꯒꯤ ꯁꯦꯕꯥ ꯑꯃꯨꯛ ꯇꯧ ꯃꯄꯨꯔꯣꯏꯕꯒꯤ ꯑꯃꯨꯛ ꯇꯧꯗꯨꯅ ꯃꯁꯥꯗꯣ ꯃꯅꯤꯡ ꯃꯃꯥꯡ ꯆꯤꯡꯕꯗꯧꯅ ꯋꯥꯅ ꯍꯣꯠꯅꯖꯩ ꯕꯦꯝꯃ ꯏꯕꯨꯡꯉꯣꯗꯨꯕꯨ ꯈꯔ ꯐꯥꯎꯔꯕ꯭ꯔꯣ ꯅꯠꯇꯦ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯅꯣ ꯃꯥꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯣꯡ ꯆꯣꯠꯈꯤꯕꯗꯨꯗ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯣꯏ ꯑꯗꯨꯒꯤ ꯑꯣꯏꯗꯣꯏꯅꯤ ꯏꯃꯥ ꯑꯗꯨꯒ ꯈꯔꯁꯨ ꯏꯪꯍꯟꯈꯤꯕꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯂꯣꯛ ꯇꯧꯗꯨꯅ ꯂꯩꯔꯦ ꯂꯥꯏꯍꯧꯁꯨ ꯈꯔ ꯌꯥꯎꯕꯒꯨꯝ ꯇꯧꯏ ꯑꯩꯅꯕꯨꯗꯤ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯄꯤꯊꯛꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯄꯨꯡꯈꯥꯡ ꯈꯔꯁꯨ ꯈꯣꯏꯍꯤꯒ ꯇꯧꯔꯒ ꯁꯦꯝꯂꯒ ꯄꯤꯊꯛꯂꯒꯦ ꯇꯧꯕꯅꯤ ꯏꯃꯥ ꯑꯣ ꯍꯣꯏ ꯏꯃꯧꯁꯨ ꯋꯥꯔꯝꯂꯅꯤ ꯑꯩꯁꯨ ꯍꯛꯆꯥꯡ ꯉꯝꯂꯕꯗꯤ ꯍꯧꯒꯠꯄ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯏꯃꯥ ꯇꯁꯦꯡꯅ ꯂꯩꯃ ꯃꯃꯧꯅ ꯃꯆꯥꯅꯨꯄꯥꯒꯤ ꯁꯦꯕꯥ ꯇꯧꯍꯟꯅꯤꯡꯕꯒꯤꯅꯤ ꯊꯑꯣꯏꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ ꯃꯤꯅꯨꯡꯁꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯣꯛꯅꯔꯛꯇꯨꯅ ꯅꯨꯡꯁꯤꯅꯔꯛꯂꯕꯗꯤ ꯍꯥꯏꯅ ꯈꯟꯕꯒꯤꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯃꯥ ꯑꯩ ꯋꯥꯗꯤ ꯑꯗꯨꯗꯤ ꯏꯃꯥ ꯁꯤ ꯑꯁꯝꯕꯁꯦ ꯁꯤ ꯈꯔ ꯆꯥꯊꯣꯛꯄꯤꯌꯨ ꯑꯩ ꯃꯈꯣꯏ ꯇꯥꯗꯒꯤ ꯍꯤꯗꯥꯛꯇꯣ ꯑꯃꯨꯛꯇ ꯄꯤꯊꯛꯂꯨꯈꯤꯒꯦ ꯍꯣꯏ ꯑꯩꯅ ꯁꯤꯟꯕ ꯊꯧꯔꯥꯡ ꯃꯥꯏ ꯄꯥꯛꯄ ꯁꯣꯏꯗ꯭ꯔꯦ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯏꯆꯥꯅꯤ ꯄꯪꯐꯠ ꯐꯠꯇꯕ ꯃꯤꯁꯨ ꯅꯠꯇꯦ ꯑꯅꯤꯃꯛ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅꯃꯛꯀꯤ ꯅꯛꯁꯤꯟꯅꯔꯅꯤ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯂꯩꯃ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯆꯅꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯁꯤ ꯊꯛꯁꯤ ꯌꯥꯏ ꯋꯥ ꯑꯝꯇ ꯉꯥꯡꯗꯦ ꯆꯅꯨꯅ ꯄꯨꯁꯤꯜꯂꯛꯂꯤꯕꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯍꯨ ꯅꯠꯇꯤꯌꯦ ꯅꯁꯥ ꯐꯅꯕꯅꯦ ꯂꯩꯄꯨꯡꯈꯥꯡꯒ ꯈꯣꯏꯒꯅꯤ ꯁꯤ ꯈꯔ ꯊꯛꯁꯦ ꯀꯨꯏꯅ ꯅꯥꯒꯅꯨ ꯏꯃꯥꯁꯨ ꯉꯝꯗꯦ ꯑꯩ ꯊꯟꯅ ꯆꯦꯟꯕꯁꯤ ꯋꯥꯏ ꯌꯥꯏ ꯍꯟꯗꯛꯇꯤ ꯇꯞꯅ ꯍꯧꯒꯠꯂꯒ ꯍꯥꯏꯔꯛꯏ ꯀꯗꯥꯏ ꯁꯤ ꯂꯣꯏꯅ ꯊꯛꯆꯤꯜꯂꯣ ꯌꯥꯝꯗꯕꯅꯤ ꯌꯥꯏ ꯆꯅꯨꯅ ꯄꯤꯔꯤꯕꯗꯨ ꯊꯛꯆꯤꯜꯂꯤ ꯑꯗꯨꯕꯨ ꯑꯈꯥꯕ ꯑꯣꯏꯕꯗꯨꯗ ꯍꯩꯅꯗꯗꯨꯅ ꯁꯨꯒꯠꯂꯤ ꯃꯗꯨ ꯎꯕꯗ ꯏꯁ ꯌꯥꯝ ꯈꯥꯕꯤ ꯃꯑꯣꯡꯗ ꯈꯣꯏꯁꯨ ꯍꯥꯞꯄꯤꯕ ꯌꯨ ꯊꯛꯄꯗꯤ ꯈꯥꯔꯝꯃꯣꯏꯅꯦ ꯌꯥꯏ ꯍꯟꯗꯛꯇꯤ ꯈꯨꯝꯂꯛꯏ ꯅꯪ ꯌꯨ ꯈꯥꯏꯗꯤ ꯀꯅꯥꯅ ꯍꯥꯏꯕ ꯍꯥꯏꯗꯦ ꯃꯤꯅ ꯊꯛꯄꯗ ꯁꯨꯒꯠꯂꯒ ꯊꯛꯅꯕꯗꯣ ꯑꯗꯨꯗ ꯈꯥꯔꯝꯗꯧ ꯃꯥꯟꯕ ꯑꯗꯨꯒꯤ ꯍꯥꯏꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯔꯝꯃꯤ ꯌꯥꯏ ꯍꯟꯗꯛꯇꯤ ꯆꯅꯨꯅ ꯃꯥꯒꯤ ꯋꯥꯖꯕ ꯃꯃꯥꯒꯤ ꯋꯥꯖꯕꯗꯨ ꯈꯜꯂꯨꯕꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ ꯍꯥꯏꯅꯕ ꯂꯩ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕ ꯃꯇꯝꯗ ꯅꯨꯡꯁꯤꯔꯝꯗꯕ ꯃꯤ ꯐꯥꯎꯕ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯌꯥꯏꯒꯤ ꯃꯐꯝꯗ ꯊꯣꯛꯂꯔꯤ ꯌꯥꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ ꯃꯁꯤꯡ ꯈꯔ ꯀꯟꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯅꯍꯥꯟꯈꯩꯗꯤ ꯈꯟꯖꯤꯜꯂꯨꯗꯦ ꯉꯁꯤꯗꯤ ꯃꯥꯅ ꯑꯩꯒꯤ ꯋꯥꯕꯤꯕ ꯏꯃꯥꯒꯤ ꯈꯟꯕꯤꯕꯁꯤ ꯎꯕꯗ ꯅꯨꯡꯁꯤꯒꯦ ꯇꯧꯔꯛꯏ ꯃꯁꯤꯒꯤ ꯇꯧꯉꯝꯃꯤꯁꯦ ꯀꯩꯅꯣ ꯃꯥꯁꯨ ꯍꯥꯟꯅꯒ ꯃꯥꯟꯅꯔꯛꯇ꯭ꯔꯦ ꯌꯥꯝꯅ ꯇꯞꯊꯔꯛꯄꯒꯨꯝ ꯇꯧꯔꯛꯏꯅ ꯃꯁꯛ ꯑꯁꯦ ꯅꯨꯡꯁꯤꯕꯝꯁꯨ ꯌꯥꯎꯔꯛꯏ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯃꯆꯥꯒꯤ ꯑꯁꯤꯠ ꯑꯀꯣꯝ ꯌꯦꯡꯂꯤꯕꯤ ꯃꯃꯥꯅ ꯇꯥꯍꯧꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯂꯩꯃꯅ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯒꯗꯕꯅꯤ ꯏꯆꯥꯅ ꯏꯃꯧ ꯅꯨꯡꯁꯤꯗꯅ ꯀꯅꯥ ꯅꯨꯡꯁꯤꯅꯤꯒꯦ ꯌꯥꯏ ꯉꯛꯄꯒ ꯏꯀꯥꯏꯕꯒ ꯄꯨꯜꯂꯒ ꯍꯥꯏꯔꯛꯏ ꯀꯗꯣꯝꯗꯒꯤꯅꯦꯕ ꯑꯩꯅ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ ꯏꯃꯥ ꯃꯆꯥ ꯉꯝꯗ꯭ꯔꯒ ꯀꯩꯗꯧꯕꯩ ꯍꯧꯒꯠꯂꯛꯏꯅꯣ ꯏꯃꯥ ꯅꯥꯕ ꯐꯔꯦ ꯏꯃꯥ ꯅꯥꯗ꯭ꯔꯤ ꯏꯕꯨꯡꯉꯣ ꯑꯗꯨꯅ ꯏꯃꯧꯅ ꯏꯆꯥꯒꯤ ꯁꯦꯕा ꯇꯧꯕꯗꯣ ꯉꯁꯥꯏꯗꯒꯤ ꯏꯃꯥꯅ ꯌꯦꯡꯂꯤꯕꯅꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯏꯃꯧꯗꯨꯕꯣ ꯍꯩ ꯕꯦꯝꯃ ꯇꯥꯔꯤꯕ꯭ꯔꯥ ꯅꯪꯕꯨ ꯑꯃꯨꯛꯇ ꯂꯥꯛꯎꯅꯦ ꯍꯩ ꯏꯃꯥ ꯅꯥꯕ ꯐꯔꯦ ꯂꯥꯛꯎꯅꯦ ꯌꯥꯏ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯃꯥꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯉꯥꯡꯂꯤꯕꯗꯨ ꯑꯩ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ ꯀꯔꯤꯝ ꯍꯥꯏꯈꯤꯗꯦꯀꯣ ꯈꯪꯉꯤꯗ ꯏꯃꯥ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯑꯁꯣꯝꯗ ꯏꯃꯧꯗꯨꯕꯨ ꯆꯥꯛꯁꯪꯗ ꯀꯔꯤꯅꯣ ꯃꯔꯨꯝ ꯅꯣꯛꯐꯦꯠ ꯇꯧꯍꯧꯕꯅꯤꯅꯦ ꯅꯈꯣꯏꯅꯤꯅ ꯏꯃꯥꯒꯤ ꯃꯥꯡꯗ ꯅꯨꯡꯁꯤꯅꯗꯕ ꯁꯥꯕ ꯑꯣꯏꯔꯝꯃꯤꯗꯅ ꯉꯁꯤꯗꯤ ꯈꯪꯂꯦ ꯏꯃꯥ ꯆꯅꯨꯁꯨ ꯆꯪꯂꯛꯏ ꯏꯃꯥ ꯑꯩꯕꯨ ꯀꯧꯕꯕꯨ ꯕꯦꯝꯃ ꯂꯥꯎ ꯑꯩꯒꯤ ꯏꯆꯥꯅ ꯏꯃꯧꯕꯨ ꯅꯨꯡꯁꯤꯕꯁꯤ ꯎꯕꯗ ꯏꯃꯥ ꯄꯦꯜꯂꯤ ꯑꯗꯨꯅꯅꯦ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯗꯣ ꯅꯪ ꯀꯥꯎꯅꯨꯀꯣ ꯏꯕꯦꯝꯃ ꯌꯥꯏ ꯅꯥꯕ ꯀꯥꯎꯕ ꯃꯈꯩ ꯃꯊꯟꯇ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯐ꯭ꯔꯤꯡ ꯆꯣꯡꯉꯤ ꯀꯔꯤꯅꯣ ꯏꯃꯥ ꯃꯊꯣꯡ ꯃꯔꯝꯗ ꯈꯪꯗ꯭ꯔꯦ ꯀꯅꯥꯅ ꯅꯨꯡꯁꯤꯔꯒꯦ ꯍꯦ ꯇꯨꯝ ꯂꯩꯌꯨ ꯏꯃꯥ ꯂꯣꯏꯅ ꯈꯪꯕꯖꯥꯠ ꯍꯩ ꯕꯦꯝꯃ ꯅꯪ ꯍꯥꯏꯌꯨ ꯅꯄꯨꯔꯣꯏꯕꯗ ꯏꯃꯥꯒꯤ ꯑꯄꯥꯝꯕꯗꯨ ꯏꯃꯥꯗꯤ ꯌꯥꯝ ꯊꯨꯅ ꯄꯥꯝꯃꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯏꯕꯨꯡꯉꯣ ꯉꯥꯎꯁꯤꯟꯅꯕꯅ ꯀꯥꯟꯅꯔꯣꯏ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯃ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ
Matam kuinadagi khasitang inggit phanglabadi namduna yanahallage khalladuna ngairakpani. Adubu ngasidi laimana khanjarakpa numit adu subugum thoklari. Yai amadi Janu makoi anisu nungsi inot khara khara phangnarakpa oibaga ikai nungsi yanarami. Adubu yai khangningbana henmankhiduna Januda hanglaklammi. Karino imana hari wasibu kaiwan mana pami haise. Janu tapna ikaina khumlai. Makoi tadabu imana pami haibase hanganba ngamgadra. Aidi aigi punsida imana haridi loi aduna nanga ngasi luhungduna leiribasisu kaiwano hai. Aingam imagidam aina ngasi hinglibase imagidamakni. Janu handakti yagi manakta tapna sangsinduna manakongda tapna sonhangnana hairami. Wadu tabada anidu ikai nungsi yanaba haibadu oirami. Janu ikaina mamayadu leithokki. Yai tapna hairai. Nangbo ai nungsiba ngamlabrani. Aidi luhungba numittagi hana nungsidrabasu ipuroibanina adum nungsiba haikre. Adubu makoi tadadi aibu nungsiba poktaba mali. Yai Janugi manakta nakna sangsilai. Aina nangbu hana munna phajana khangludre. Ngasidi khanjilubada nangsu yum thadoklaga aigidamak lakliba. Aduga ngasina ima amadi aigi seba tawduna wana leiribi nangbu aina kaigi nungsiroi. Janu ikain handakti mapuroibada ngathaduna nungsi minok noktuna leizarami. Punsigi awa nungai khongsatni saunaba nungsinaba haibasi machil manawni hairibani. Laibu laiminarabadi adum nungsinarei haibaduni. Hana yeknaba oirambadu ngasidi nungsiba onkre. Thamoi anidu masak khangna nungsinakre. Laima mahaksu masa mamawgi nungsiba uraga thamoi penjari. Mama mapa oibasingna masabu semlibasi. Masasingna makoibu nungsina tawbirakpa. Masa mamawgi kumhai yengduna ahal punsi lelibani. Nungsinabana pumnamak punsinba ngammi. Leita lairadi sil tanduna puna saukhatmidaba ngammi. Masi pumnamaksi nungsinaba yaudrabadi imung adu kangkhong chaiduna chokhatpa ngamloi. Masini miyoibagi punsi khungsat hairibasi. Ngasidi laima masa mamawgi kumhaida thamoi penna nungaina nungsi sanana lenkhiram.